ngasi phongkhiba tongan Manipuri siphongsinga masum thokhiba thawdo wathoksingdigi maru oibi I pausing khongo saraga Manipur top channel gi maikeri myamda thamjagi hanbada arapti da BJP gi phiral singkhatragadi seng piroi haikhiba leite kairau kendra gi manungsana leiba arapti da BJP gi phiral singkhatragadi seng piroi haina pibidre haina ehak isamakna kendra sigi intending candidate yumnam santagi yumdagi myamda phongdokhibadu ehakna haijinbani Aran bawa pamni Arab tigi yum thong khuding da BJP gi phiral singkhat pa natragana singkhat ba thidana kendra asigi miyam gi damak sarkar na phirak riba PDS ki seng sing agent sing na adumak leptana pibiri haina Arab ti Santinagar dagi Laisram Isal na phongdorakli ngasi Arab ti mamang laikai youth club ki lampak ta pangthokiba paumi singa unaba amada Laisram Isal na hai lakliba assembly mikhalda kairau kendra da mireb oigani hairiba wai santagi yumda haukiba November 9 da santana seng pigani haina kaurakpadigi salubada seng kg kun pirakhi seng pirakhiba numit adumaktada kendra sigi miyam gi damak kanglup furup ki khenaba thamdana kathokpaga loinana thabak tawriba MLA L Rameshwar Maitegi mingsa thiba yabu wafam kya phongdokibadu khanta haudabadagi haikibani Arapti mamangi area da ngasi phawda MLA L Rameshwar gi tam matamasida miyamda sarkar na pirak pathagi phangpham thokpa PDS ki potlam sing ningthina sang naina adumak phanganduna lakli intending candidate santana atamnana MLA Rameshwar ki mingsa thianana ba hotnarakpadagi madugumba thoaningdaba thawdo adu thokibani madugidamak kairau kendra gi miyamna ngakpiyu haina isalna phongdokhi Paumi singa unabadu da Laisram tombana hai November 9 maki masanupi ko kaithilda mayum pan khibi adu yumda sakokhi numit aduda yumnam santana sing pigani haina kaurakpadagi atopa kendra da mayum makai pan khrabi masanupi yauna sing lobu satki santagi yumda yauraba matungda miyamgi damak puksel sengna kathokpaga loinana niyam sumna thabak tawriba kairau kendra gi MLA Rameshwar gi mingsa thiba yaba wafam maki masanupi yauna seng loba saluba makhoi mari mangana phongdokhiba adugidamak nuaitaba phongdokhi santana seng pigani haina kauduna seng kg kun piraga kairau kendra da irang thokna basinbasi leibak thibani haiki arapti mamang maira paibigi mahut siladuna wahengbam ongbi susila leiman hai arapti mamang laikai Santinagar area da ngasi phawda state planning board ki chairman oiriba kairau kendra gi MLA Rameshwar gi maikedi gi tha khudingi adumak seng piduna lakli hain su phungdokhi atopa pawamana Silongi Red Lane gi ningthauna saramba yum museum ohelagani Manipur gi puwari ge sagonaragliba Silongi laitum khrahada lairakliba Raspberry hairagasu khangnaba Red Lane gi mafam asida lairiba ariba structure yumasina hausaki amasum tungi mirol gidamang museum oina thamlaga masi akoibada mithungsang guest house na singba sangwa sakat kadori wafam asi Manipur lenga ki art and culture loisangi director ngangom utamna pausi siga khanana unabada phongdokhibani magna hai Silongi Red Lane asi Manipur lenga ki art and culture gi makhada leiba sangnate aduga masigi complex sangwa sagat kadoriba mayam asisu maki loisangi maikedi sathagadaba nate punamak lainga ki general administration department GAD gi makhara paikhat kadabani haina suphungdorakli marak thana mapalam gi pawkhra mayamna thamjage violence ki thawdok makha tana thokondana ba UN na taksinkhre sayesi gi February amadagi hauraga Myanmar military lengak lakhra matung leiba aduda no makangduna thokliba Violence ki thawong sing makhatana thawandana ba United Nations Security Council na Myanmar military da akan mamong na taksinkhre UN Security Council gi warol amana phongdokhibada Myanmar military na leba duda hana leramba miyam gi weba lainga adubu inthukraba matung miyam gi losing bi Aung San Suu Kyi bu phajinduna thamkhibani numit adudagi leba duda Myanmar military amadi miyam gi marakta ungkhatna ki thawdok kya thoktuna lakli leba adugi ethnic rebel group singnasu miyamgi khongjang adubu mapung fana sagotkhibaga loinana military gi mathakta ambush sathaduna lakli Myanmar military na sathakhiba ka hen mathabak thawong singna maram oiraga haujuk phawda mara laijataba miyai lising amaga sani hena siankhre kaya amana fajinduna thamli kaya amana miyot minai khang mangamdabadagi leba adu thadoktuna atopa lebak singna sangjafam loduna leiri hain su phungdorakli amarom dana
Democratic Republic of Congo da ADF ki singnabasingna satharakiba attack da miyoi tara sire. Democratic Republic of Congo DRC gi nongpok thangba sarukta leiba Beni City da ngarang numidang Allied Democratic Force ADF ki kulai paiba miyoi sing oiramba yai singnabasingna satharakiba attack amada yamdrabda miyoi tara sire haidi kulai paiba sakhangdabasing aduna numidang gi matamda laklaga Biu district ki manung sana leba yung kya mai tha duna mangantakan khibata natana building kharada nongmaina kapsin duna attack sa thakibani attack adu da mara laijatraba miyoi tara siki adu maina mak thawong adu kanana sa thakibano haiba haujuk phawbi oinadi sapsana khangma ngamdri individual natragana group amatana attack adu ga mari lainana claim torakpasu laitri haina phongdorakli amaromdana pungkun ga mari gi manungda covid ki case lising yang khai hena thengnakre Germany da hokiba pungkun ge mari ge manungna COVID-19 ge anoba case masing lising yang khaige samaga maudraga taruk thengna kibaga loinana laiba asigi oina pungkun ge mari ge manungda thengna kiba covid ki case masingda khwaidigi yamba oire hiramasi ge mari lainana mafam thadolagadaba chancellor Angela Merkel na phongdokibada mamang thadagi horaga laiba asida COVID-19 sandopagi sang khangen hengalakli Masidigi miyam na yam na section gadabani lainga ki mari lainaba loisang singna laina laisat asiga mari lainana section thorang thabak kaya pekhatlabasu mai pak pangamdri masid laiba asigi miyam na mateng pangbo watpadagine hain spali ato papawamana gari thengjinabagi thawdokta miyoi tara sire United States ki khanung pok thangwa sarukta laiba Alabama highway da akan manung lai nungsit amana maram oiraga highway du da lakhiba gari mayam thengjina khibagi thawdok Angang mapan yauna punna miyoi tara siri haina county coroner na phongdokre thawdo siga mari lainana Bachelor County Coroner Wen Garlock na phongdokhibada Greenville manakta leiwa highway duda akan manung lai nungsit aduna maram oiraga gari tharok liba miyoi singda khudong sadaba kaya mayok na hankibaga loinana control ngamhodabadagi pareng sana lakhiba gari taraga mangarom thengjinakhi Tengjanabagi thawdo adu da laikhidraba sing adugi manungda SUV hi tongduna lakhiba mapa amaga loinana sahi nauribi nupi masa angang amasu yauri kana laijadraba angang singbu children's home da punaba lakhiba gari amasu nunglai nusit aduna maram oiraga tungda lakpa gari amana akan mamongda thomjilakpadagi thawdokta gari adura tonglakpa sahi nauriba angang nipan susiki amasum ngarang Alabama highway da thokriba lebak thiba thawdo adu Butler County gi oinadi khwaidigi lebak thiba thawdo amani haina County Sheriff Danny Bona phongdokhibaga loinana thawdo aduda miyoi nipan su asu apananghan khi haina pali atopa pawamana laumi nungsiba saba Prime Minister Narendra Modi na laumi singbu singnaba leptri laumi lof laumi nungsiba saba Prime Minister Narendra Modi na ngasi maksu laumi singbu singnaba leptri haina Manipur laumi lumna thadorakpa sirol amana phongdorakli Lobasigi Secretary Hai Yekpi dunu Thadorakpa Serol Amana Hai Mamang Sahigi September Thada Lok Sabha amasum Rajya Sabha animakta democracy gi satna kanglon wangbada masing yambagi power sijanaduna anawa pham bill ahum pass tokhi hairiba bill ahum asibu handu hanaraba laumi organization samri henbaki apunba khutpu ama oiriba samyuta kisan morsana hanba leitana ihau khongjang ka sangsinduna lakhi khongjang singadura sawana laumi Khongjang loi certificate yankai henbagi punsi mangkhrabasung ngasi phawbada Prime Minister Narendra Modi na laikhidraba laumi singadugi maphamda awaba phongdokpa leitri hain supali Lushila point aten mapaw khra khut thoknabada terrorist hatkre Jammu and Kashmir gi Kulgam district security force singa ngasi khut thoknakiba mada masakhangdaba terrorist ama hatkre haina police na phongdokre Kha Kashmir gi Kulgam gi Sawalgam area militant sing laibigi paw phangwadigi mafam aduda security force na sangsinduna question ki amasum thi humbagi thabak satakhi maduda militant sing na makhoi gi matakta nomai kapsilakpadigi nakal ani gi marakta khuthokna ki amasum maduda militant ama hakhi haina police official amana haiki operation adu haujuk chathari amasum makhata ba paw ngairi haina supali aroiba paw mana Pegasus Saba NSO group ki CEO designate from thadokre US Commerce Department na hawkiba sayulda Pegasus spyware saba NSO group adubu
blacklist taukiba adudagi Israel spyware company adudagi CEO designate adu thabaktagi resign tokre haina Israeli media na ngasi phongdokre hiram adugi matangda spyware company NSO group aduna mot pu yakidre makok thongba thabak adugi damak NSO group ko president ama odiba Isaac Benistibu October kuntraga matuida hap kredubu ma hauju phawbu thabak paidri Israeli media kharana dima CEO oina hanna thabak tokre haina lana phungdoki haina spali du ma hauju koina di pawk sima ta se lusin jerage masum pasok sagi bso ki plan ki kya yaur sim mam ngak pigini matam gi maru i pawk sing leptan update pi jerage haina su channel sigi mai ke digi mam na thamjari and thank you